Yawalsang may thaduna numit mangani chupna chathagadaba yawsang kumhay ngasidagi hawkray. JC against the torture of Nungsum village na Sagulmang to Imphal Road ta kaukiba ban na mahusagi punsida chaw na akaiba pikray. Amasung taruk suba journalist sports meet ta Impact TV gi team na gold ani silver ani bronze ma punna medal mga law mga pre. मैं मुकरम जरिए दो मियांग बिरबसे इम्पैक्ट न्यूज़ नी प्राइम टाइम मणिपुरी न्यूज़ बुलेटिन दई खाइदम जेंटजिना हुजि पुंजा से फाउ के मरबे पाउसेंग मैम फिजरी याउसंग कुमाइना लाकपदा इम्पैक्ट न्यूज़ की माइकैदगी मणिपुर मियाम दा हराउ नुंगाइबा फोंदोकचरी नुमित मंगानी चथगदबा याउसंग कुमाइ ngasiदगी हौदुना पांगथोकपा हौख्रे पैलेस कंपाउंड लेबा श्री श्री गोविंदजी टेंपल ममांगदा निंगथीना लैटेंगलबा यावोल संगदा चैतन्य महाप्रभु लेंगसिंदुना दुक आरती कत्तुना भक्त Kayana Thongni Zaki, Tungda Sang Adu Mai Thaduna Yausang Kumhai, Hodoki, Kumayasigi Ahoba Numitki, Saruwaina, Lekai the Su Mafam Kayada Yausang Saduna Mai Tanaki, Numidang Matamda Angang Singna Yum da Changduna Nakateng, Nina Ki. Nakalamrom da Sri Sri Govindaji Temple, Botna Sinduna Yausang Kumhai, Pangtok Nava Sem Saba Loide Loinana, Kumayasida Manipuri Mapandagi Lakpa Mio Yauna Mio Chakayana Sru Yagada Rihaina, Pongdorokli. Ngasigi, we young made Haraga, Nasi Ahubaki, Tabushi Luslani, Hayengsi, Holy, Masida Yamdrabada, Akoi Holy Door, Jenny Yakimuna, Tawan Todurim, and the me say, IT 1,900 and nearly 1 lakh Mugla PI, and the Hariba Portia Aquina, Ayutaki, Puma, and the Hodurim, at the Govinda, at the Matanunga, Atelam, Arapa, Nangoda Pushing with Todoribo, Laibata Kungani Panchida, would be your Govinda, Halanka. Kashampat Lemazam Laikai the Su Yawal Sang Saduna Nat Ki Oiba Laishol Amadi Isaiga Loinana Ishwarda Ngamzaba Hairukna Chingba Katuna Yaksang Mai Take Yaksang Mai Taba Thoram Aduda Lemazam Laikai Gi Mio Kayana Saruyaki. Sagam Oidiba Yausung Sports Festival Sunga Sidagi Lamdamasigi Mafamapam Lekai Sing the Pangtopa Hokre Yausung Sports Festival Hokdok Nabagidama Saying Laba Life from Lane Kangladaki Lekai Yausung Kumai Siliba Club Amusung Organization Singna Maira Loba Laknaki Club Amusung Organization Singi Maira Loba Lakna Kiba Angang Naha Ahal Oiraba Nupi Amasung Nupa Kayana Kanglagi Makha Thangba Amasung Maning Thangba Get Lom the Laktuna Maira Loba Laknaki Lakiba Club Sing Adugi Mihut Singna Kangla Manung the Changduna Kangla Utradagi Sing Laba Maira Lauduna Toknaraki Maira Lauraba Matung Kanglagi Mapal the Toklaktuna Makoigi Laikai Tamna Yausang Sports Festival Hore Haibagi Mairagi Pauzel Pudana Hanaki. Amaram the More the Sumaite Council Morena Sinduna More the Kunitoi Suba Yauksang Sports Festival Hokre Yauksang Matamda Naha Sing na Nisha Season Abamasung Kana Chainaba Tadok Nabagi Damang Yauksang Sports Festival Si Sinbani. Hi. Nakalamromda Maitei Laibakta Chris the Pokringaidagi Pangtoktuna Lakpa Loipan Kumhei Ngasi Wangkai Angom Laikai de Laiba Nongda Sanglen Pakhangba Lining Konda Pangtokre Lamta Thagi Thanindagi Numit Mangani Chupna Pangtokpa Kumhei Asi
Lairamlenda tinkraba ibudhaw amadi ibendhaw singbu sembiriba taibang semba ibungogi matik mayai singbu ningsingduna kumhai asi pangthokpani loipan kumhai asi ningthau pamhaibagi matamdagi yausang kumhai oina pangthokhibani hairi JC again JC against the torture of Nungsum village na Sagolmang to Imphal Road ta kaukiba ban na mahausa gi punsida chawn akai pa pikre kuki lalholop KNA amadi KLA na Sagolmang police station gi manung chana lairiba Nungsum village ta toina ot naiba chathababu yaningdaba utpoina lambi asida pung taraga taret ki ban kaukibani ngase yu pung taruk ta gi kaukiba ban asida JC gi mioi singna lambida electric pole amadi uwa faizinduna lambi thingba gi khongjang changsen khi ban sogatpa singna phongdorakpada khongjang sigi makha chatharakpu oina Imphal Cycle Road athuba matamda thingzilagni panba yai government na kuki lalholop sing asigi hiramgi sigi matangda yanaba ama puraknaba JC na taksinduna lakhibani Jum da laga moina mi thiram badu da khoina moi noi kap na khona ba taw ya dai da khoina madu taw da na bai tabak ta khoina sigi ban se tawraga khongjang changjan bagi thabak se khoi moina hatok kano taw di bak khoi hanjam gini na makata na chatha gini na khoi habi balum mayam dum lemnari Yausang kumhai gi mangoina na ngasi Uripok Kendra Sengat Sagat Loop Uksal na Uripok Assembly Constituency gi manung chana laiba ward number 5 gi mioi singda pension gi senfam yanthokre Lamphel Sana Kaitel Community Hall da pangthokiba thoramadda Uripok ward number 5 gi mioi chahum chatruka yankhai da pension gi senfam piki thoramadda BJP Uripok Mandal gi President BJP Manipur President gi convener yauna mioi kayana Saruk Yaki, Thoramas Gamari Lane na Uripok ward number 5 ki ward member ng Mayrakpam Santos Mangang na Hai Kibada Uripok Kendra gi manung chana pension fangba mioi kayana government na thausada badagi pension gi senfam fangdana lairi uksal na sigumba mioi singa sida kharadang oirabasu mating oinaba haidana donor kaya gi mating lawduna pension gi senfam asi pibani haina ng Mayrakpam Santos na fongdoroki ngasigi Thoramadu Gamari Lane na uksal gi annual calendar amasu fongki Masi aikoina ward number 5 sida member am oina aikoina sum chacharu matamda pencil si tasena pibam thopa mi da pencil phangamdaba government gi oiba aikoigi si phangamdre adudagi aikoina aigi sagi usal hena ama lei adi masi committee sina thikacharaga haitare ward number 5 sida handicap adagi widowsing oles phangbe araba mayam se phangamdabagi masi aikoigi donor mayam ama aikoi khaidokse donor mayam sina khaigalakpa mateng pangbirakpaduga aigi sagi pocket ge hapcharaga hairiba government na pibidraba singse aigi site ge ngasi se pithoksaban Sri Sri Govindaji Temple Board na putokpa Sri Sri Govindaji Seva Calendar ngasi Govindaji Mandir da phongkre calendar asida Govindaji da pangthokadaba thabak thoram sing yawbuda natana numit thabansu macha khaina yawri calendar adu Temple Board asigi Vice Chairman Dr. TH Lokenna phongkibani Govindagi thalaiba laigi thabak thoram mayam sing asigi numit thaban na singba loinabak yawba adugumba calendar ni sajibu cherauba mamangda akoi ngasi si yauksangi lamtagi purnima numit asida yaiferaba numit asida Sri Sri Govindaji gi laisang mamangda akoi seva Govindaji Temple Board na amasung asigi seva chachariba koi bhakta vaishnava mayam galoinena ngasi si akoina calendar si PWD Minister Dr. KH Ratan Kumar na March kitang kunda Phobak Chau Ibudhaw Mapan gi lampak ta pangthokpa nongmangi oiba political conference ki thorongga mari leina na pang phongdokhiba wafam gi matang da sengdorkli Manipur gi print media khara ki March ki tang kunga mathoi gi chephong da Minister Ratan Kumar na cabinet minister sing reshuffle tawbugi fibam laite haina phongdokhiba laite Minister Ratan Kumar na hai kiba wafam di reshuffle gi wafam asida Congress Party bu luching liba Sonia Gandhi yaw na makok thongba singna lorokpa warep adumak induna chatpa tabani amadi Minister Sindok Sinjin tawgani ngangna riba si imung manung gi oiba wafam ni haina cherol amada singdorokli
United Nations na malengi chokhat khongthang gi damak adopt tawkiba Sustainable Development Goals SDG gi matangda Imphal Consultations on Sustainable Development Goals 16 pangthokre. Consultation adu Manipur University ki court hall the University asigi Department of Economics amasung Wadana Toro Avian ga loinana khusamnaduna pangthokpani Sustainable Goals 17 gi manungda 16 suba goals haibadi promote peaceful and sustainable societies, provide access to justice for all haiba goal asida khananainaki. Goal 16 da khananainaba da awang nongpok lamdam singdagi lakpa civil society organizations singdagi mihut sing amasung tongan ba human rights activists kayana saruk yaki. Ngasigi consultation aduda Manipur gi chief secretary na saruk yaramki haidi. Kamain tawdana fragile area da conflict area da ki meeting sigi growth laiba yana ba development porpa yana kari tawda gi have the framework ama international framework ki porpa ne adu goal 16 jita sing haram da Manipur gumba hanagi chamcham goal mayam do primary education ba adagi health gumba adagi poverty alleviation gumba si in mada yawda ba jaga sing se sigi in mada yawna ba special frame am thawai ne ba stage da koi kumaina masigi advantage lahogani masi sinara kumai tawna ko myam chawkhut minagadagi hakne nasi koina mayam khanane nari Jiribamgi Community Health Center da Laifam Thokpa Dr. Suna Lairam Dabadagi Solon Sin Kre Jiribamgi Amatangairaba Community Health Center asida posting tariba Dr. Singh Atopa Hospital da thabak tawduna laikiba Singh lakliba April thagi ahan bachayol fawgi manungda Jiribam da halakadabani hairi ngarang nutil Jiribamgi Babuprada Lairiba Jiribam Community Health Center da Health Center asigi chokot thorangi thabak kamari leinana semkiba monitoring committee ge convener amadi committee asigi members singna saruk yaduna pangthokiba pawgi mifam amada committee asigi convener N Dharmendra na wafam asi phongdokibani mahakna makha taraduna hai haukiba February gi tang kun go humdoida Health Center asida Jiribam da leiba Maira Paibi Loop Singh yauna civil society organization singna yengsinba chalubada apunba doctor kunithoi leigadaba da supnatagi doctor ahum khak leiramba thengnarakpadagi Health Center asi loishinnaba khongjang Sinnaba Kongjang Jangsen Kibani Haidi. Ngasi nongalamdaida NSCN IM ki Kedarni Chingnaba Singna Jiribam dagi Imphal tamna lakpa Kwamana Puba Janan pickup van ama mai tharamle thogdog asi Jiribam Imphal National Highway da leiba Santi Khunawdagi kilometer mapalom chatlaga leiba mafam amada thokibani sakhangdaba singna potchai puba mai thadokpada natana pumchai chaikhaiki hairi aduma pu gari adugi driver amasung handyman di mafam adu thadoktuna nanthorokibana asoka pandi nanghodre hairi makhoi ani na mafam adudagi kilometer mapalom chatlaga leiba Z87 COB da changjafam lauduna laikibani hairi Malem Pumbada Hayeng World TB Day Pangthok Tringai Mangoinana District Hospital Complex Bisnupur da Kuntra Kamanga Suba Malengi TB Numit Ngarang Pangthokrai Tharamadu District TB Center Bisnupur District Asigi CSC Vihan Project amasung Bisnupur Network of Positive People na Sinduna Pangthokpani Nominasiga Mari Lainana Bisnupur Bazar gi akoibada miyang gi oiba khongchat amasu chatki West Bengal ki Nabadip Dham da Laiba Sri Sri Anu Mahaprabhu Mandir da Rajashri Bhaiga Chandra Memorial Trust na Sinduna Chathariba Yauksanga Mari Lainana Parikrama gi Khongchat Ngarang Pangthokre Khongchat aduda Gauranga Mahaprabhu gi Mandir amasung Mata Bishnupriya gi Khubam Yauraba Matung Mafam aduda Puja gi Thoram Singh Pangthokhi Thasigi Tang Kungamari Forward Chathagadaba Thoram asida Wari Liba Yauna Jagoi Rasa Utkani Hai Patang size the break am log zage Manipuram di malengi tongan ba ipau singaloi na khoi break ti gam thunan jara ke impact news mit yeng ta dun lebio Manipur ki ahan heart surgeon Dr. KSS Kala Singh MS MCH FICS FAICH na laing jari adom na bypass surgery valve surgery ASD surgery PDS surgery amasung VSD surgery tawgada balerga di Sky Hospital da ningthau ka bem sa kaisa mari rai numit ki OPD matam pung 13 dagi ama fawda laing jagani ningam hodana bamangjaw na Sky Hospital gi reception da lakpiduna book tawbi ho Manipur ki ahan ba beautification center
Mafamsida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakchanggi ahenba fat pamdaba body gi hair lauthokpa yai ahanba lakpiba 100 customer da skin test amadi doctor consultation lemna hingjagan ngasimag unabiu Dr. Madhubala Laser Beauty Clinic MZ Avenue Imphal Bulletin eski makata pauk single in the break matung da mayam bom kana taram nokchari. State asigi Congress MLA khara Bharatiya Janata Party BJP da la ani haiba BJP gi statement sing condemn torukli wafam si ngasi Sagolban Assembly constituency gi MLA RK Imona Sagolban Lairen jam lairak Keli Makhongda Community Hall Sangabagi Thoram Amada Fongtokibani. Mahakna Makataraduna High Statement Asina Achumba Oirabadi MLA Singh Adugi Ming Takpirau BJP Manipur Pradesh ta Tintorake Hairi. Marik Chumban Ama Khangdana Press Amadi Electronics Media Singda Fongdorakpasi Laibak Tibani Amadi Awang Vatakta condemn Tawi. Nakalamramda constituency Sigi Mafam Ama Oiriba Sagolban Mantri Lampakta Nauna Saba Sagolban Young Pioneers Organization Sipogi Ground Amasu MLA RK Imona Sangaki. Party manung da nungai na da basu dum yok pai ai natraga koi mu manung da su nungai na da dum yok pai ai madu mak na ekta keno tawraga ngasi akoi Congress party bu blame tawraga MLA sing keno tawrani habisa masi gumba statement sidi masi aran manen lawi taba da su yamna nungai te ana masi gumba statement si yaraga di party ete gi leader sing na su ngangbi ganu moina yamna sugumba se sources sum meraga di maming buthok piro akoi thindok pirake adugumba MLA sing kondong ba ekta aduga chumnagi maming pandana thune ka laani ka haibado mado heng la akandana yengna si ujiki de dum bado haibigana Thangwaiban Khuyatong Polem Leirakta ngasi Ima Manishang Memorial Badminton Hall amadi ibudau Moirang Pokpa Sanglen Thangwaiban Assembly Constituency MLA Kumukcham Joy Kisan Singh na sangakre Yengkhom Sanjip Singh na katpa Sanglen asi sangabagi thoramajuda Thangwaiban Assembly Constituency gi manungda leiba masak naiba mioi kaya na saryaki ngasi gi thoramasi Ima Panthoibi Welfare Youth Center na sinduna pangthokibani Bishnupur District Thasigi Tang Taraga Taretagi Chatharakiba National Rural Drinking Water and Sanitation Awareness Week Ngarang Loshin Kre. Loshinbigi Thoramadu District Waters and Sanitation Committee Emasung Bishnupur District Swachh Bharat Mission at Sinduna Kiamba Ningsing Hall na Pangthoki. Loshinbigi Thoramadu da Bishnupur gi SDO Bishnupur Municipal Council gi Chairperson Emasung Mioi Kayana Saryaki. Su Hokiba March ki tang taraga taruktagi Chatharakpa National Drinking Water Sanitation and Hygiene Awareness Week campaign ngarang loishin kre Jayol Palan loishin bagi thoramadu PHED Thawal Division Sinduna Division Asigi Conference Hall da pangthoki Jayol Palan Asigi saruk ama oina pangthoki ba AC competition da makok mathang ta kraba mahiroi singda mana mathum yenthokki Telanga Hyderabad Short Film Asi Imphal International Short Film Festival Amadi Maharashtra International Short Film Festival da Utnaba Khalakle Hari Film Asi Delhi da based over Idiot Sage Kauba Production House Amagi Makada Jackson Maisnam na Puthokpani aduga Ningthem Pukri Mapaldagi Indie Filmmaker Babina Chabungbam na iduna direction pikibani Nimita Devi Nritya Ashram na Puthokpa Gosta Lila Amadi Scenes from the Blues Hills ki playing asi Rupmahal Theatre da Utkray Ministry of Culture Government of India gi meeting makada Puthokpa play asi Hagdokpugi Thoram da Art and Culture gi Secretary Radha Kumar Singh Su Saryaki Bhagwan Sri Krishna na Angang Oringai da Brindavan da San Senbada Yumpham Oiba Lila asina ayengba sigi pukning chingsen ki loinana lamdamasi da khundariba Chingmi Singhi Jagoi Singh the Yumpham Oiba Scenes from the Blues Hills Su Utki.
Asta Lakshmi Development Initiative in Northeast Cyber Team the photo exhibition ama Moirangi Diligent Public School dangarang pangthokre photo exhibition adu Directorate of Advertising and Visual Publicity DAVP Ministry of Information and Broadcasting Government of India na sinduna pangthokpani. Exhibition adu Moirangi SDO DAVP ki exhibition assistant Moirang Municipality Council ki member sing amasung mafam adugi miyoi kayana saruyaki. Mapanda like Tambasaliba, Delhi, Bangalore, Chennai, and many other states. Chaliba Singh se, Makoi Singh se, Hauzik, they're enjoying this facility of Hisan Uday. Likewise, there are many other schemes which are specifically meant for the northeastern region. Hariba Mayam Singh se, it's being showcased through the photo exhibition which is being done here. Loina Magnatragasu, at least many of it is being covered through this photo exhibition of Directorate of Advertising and Visual Publicity here. Hozing asinomagi sanamagi pauda yausang manungja All Manipur Working Journalists Union Amzuna Sindana Chatharakwa Taruk Suba Journalist Sports Meet King asi ahanba numita Impact TV na gold medal ani lawbang kre Kumalampang Man Stadium dang asi sanakaba athletics ki events sing the Impact News ki anchor Tinguzam Rina na gold medal ani lawbang ki mahak na gold medal law ki events sing adudi 100-meter race ta second traganipan da lamthung fam yauduna ahanba position ta ki bani event asi da ISTB gi RK Rose na ani suba position ta ki nupigi long jump ta su Tinguzam Rina na meter mga sana chongduna ahanba position tabang ki event asida sana lebak pauchegi e ravi babina na meter mariga point putaraga mari chongduna ani shuba position taki nupigi discuss throw the su Impact TV gi TH Rina na second position taduna silver medal amal lawbang ki nupagi short put event Impact TV gi Ketrimium Prem Chan na ani suba position taduna silver medal lawkre loina na nupigi event na 10 subam ranitana ahum suba position taduna bronze medal lawbang kre tournament asigi ngasi nini chanba numita Impact TV na gold ani silver and medal ani bronze medal ama punna medal mga lawbang kre Kanglai Student Association KSA Amadi Thongnaugjam Laikai Development Association anina sinduna ahanba nupamacha amadi nupimacha gi Kanglai Park Thangta Championship ngasi Kwakathel Thongnaugjam Laikai da hokdokre thasige tangkun ka daret fawba chathagadorba championship asida Manipur laiba school kaya gi mahiri singna saruk yari ngasi championship hokdokpagi thoramda BJP Patchoi Mandal gi state councillor World Thangta Federation ke president yauna miyoy kayana saruk yaki Championship hagdokpaga mari lainana BJP Patchoi Mandal ge State Councillor CS Bijoin haikibada Thangta asi lamdamasibu malemda masak takliba lamdamasigi oiba masana amani masana sibu henna mapung fahanba amadi yokhatnaba hotnaba haibasi lamdamasigi mipung khudingmaki thaudangni haiki Panba yaba amana Thangta Championship asi KSA na sinduna pangthokliba Kanglai Mega Sports Festival Englishing ani taraga taruki saruk ama oina pangthokpani Tragamanga Suba Sub Junior Wushu Championship ta saruk yaruraba state asigi Wushu Sanaroi Kungamatoi official ani amadi team leader ama yauna punna miyoi kungamarina saba troop ama lamthakre ngasi Kumalampak Men Stadium da laiba Wushu Association of Manipuri Office da Association asigi General Secretary M Birmanina troop asibu lamthaki Panbayai Tragamanga Suba Sub Junior Wushu Championship lakliba March kungatareta gi kuntra fawbo Uttarakhand gi Haridwar da pangthokatoribani
Horrible bulletins ki headlines samhana mayam na thamsake. Yawol sang mai thaduna nimit mangani chupna chathagadaba yauk sang kumhai ngasidagi haukre. JC against the torture of Nungsum village na Sagulmang to Imphal road ta kaukiba ban na mahusagi punsida chaw na akaiba pikre. Amasung Taruk Subas journalist sports meta Impact TV ki team na goal ani silver ani bronze ama punna medal mga lawgon.